Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Manipurna Most Improved Small State Overall and Law and Order Award phanglakpada Mukhyamantri N. Biren na nungaiba phongdokre. Manipurda ngarang COVID-19 na naba miyoi taret nauna siduna apunba sikiba masing saniyakay taruk sure. Amasung COVID-19 ki vaccine amasung hidak sungbagi thabak thoram sing yengsin na ba Pradhan Mantri Narendra Modi na rise ahum da sarkadauri. Leibak asina malem gi laisut oriba COVID-19 gi mayokta punna amato oina lanthingari. Lamdam sigi miyamna sakhang naraba miyai kayana su lanphamasida mai pakna bagidamak Akashbani Imphal ki I pawgi kuthangda mipum khudimangna araiba thong ahum face mask upa amaga phut taruk lapna na leinaba mai mit amadi khut sa toina hamdoktona taru tanana thamnaba apil tawri. Manipur gi sangnai raba comedian Saugrakpam Hemantana miyamda COVID-19 dagi ngakthoknaba apil tawraduna hai. Mayam punok pu Saugrakpam Hemantan khurumjari hojikse COVID-19 gi parloi oidana kinaraba matam adubu COVID-19 gi layengna gi chapchaba vaccine di puthokpa ngamdana leiri puthokpa ngamdrabasu masibu ngakthokna nabagi niti niyom ama sarkarna sembiriba SOP mase ekoi ngakna satpatabani masigi tangai padarba mantra gumlaba SOP dudi ekoi khutsa sapon noidana kachin koya yongna sengna hamtokpa aduga imungdagi mapan he topaga atopa miga unagado leiragadi ekoina face mask sin kumjanbiba naton yongna kumjanbiba aduga mi amaga futtaruk lapna na wari saba haibase mantra oina ekoina sinna bataragadi parloigi lan thengnareiba landaraiba COVID-19 sidagi miyoibagi punsi kanba ngamgani mayam punamak SOP singakna satpiu haidana kurumjari Hauzik mapungaiba pauda Manipurna Most Improved Small State Overall and Law and Order Award phanglakpada Mukhyamantri N. Biren na nungaiba phongdokre. India Today ni sindon ngarang pangthokiba India Today State of the States Conclave and Award lesingani kun ki thorom da bana asi lebak asigi oina Manipur da pire hane lakthokibani. Conclave aduda Mukhyamantri na mana asi phanglakpagi nungaiba phongdokladuna minute ani sangba video message ama piki. Mukhyamantri na hai rise asida tapna shanti hanjalakpada category ani asida mana asi phanglakpani. Tamil Nadu na Best Performing Big State Overall aduga Assam na Most Improved Big State Overall amasung Goa na Best Performing Small State Overall phankhi. Singi lamda umang kokthokpa thingna bohonabada singi lusingba sing khulgi village sing ADC member sing amadi search ki lusingba sing na mating pangbinaba Mukhyamantri N. Biren apil tawri. Singi lamda paksana umang koktorpadagi ayinga sagi khal kaithar liba madi nongju nungsagi pibam sang nairektriba sida nungnangba phongdokladuna Mukhyamantri hai tungi mirolgi khallaga mausagi khal kahendana bohonabada aikhoi punna honaminaba matam oire. Ukhrul jila gi tongan mafam singda rise police amasung forest bibaki official singna ningtham thagi inglaba ahingda singda yarektuna popi pambi yathatpagi thabak sathariba adubu Mukhyamantri na thagat phongdokhi. Uwa amata haudraba maru koglaba singmai sing ubadasu Mukhyamantri na nungaitaba phongdokli. Irang thong tekiba mafamda nauna Valley Bridge sabagi thabak tawriba adugi yenglaga thong asidagi kilometer mangagi akoibada makhal amatagi gari satok chasin tawba yakiroi hairi. Tamenglong jilagi Deputy Commissioner Armstrong Pamena thokpa cherol amada hai athingba asi ngasidagi hauraga hayeng phawba sanagani. Adumainamag NSIDCL gi official sing amasung santi raksa ngakpagi thabak tawriba security force gi gari satpadadi athingba asida yauroi hairi. Manipurda ngarang COVID-19 na naba miyoi taret nauna siduna halena asina nabadagi sikiba apunba masing saniyakay taruk sure. COVID-19 Command Control Room na ngarang namidang wairam thokiba serol amada hai hairiba matam asida miyoi sani kunithoi nauna COVID-19 positive oiki. Masi tharaga hauzik phawbada apunba positive oiba masing lising kunmari sanga taramari sure. Haukiba pung kunmari da miyoi sani nipan lena asina nabadagi phagalakhi. Masi tharaga naba phagalakhiba apunba masing lising kunmathoi sumna taruk yaure. Naba phagalakpagi sang sada marifumanga dasmik taruk nipanta leiri. Hauzik rise asida active case lising ahum saniyakhay nithoi leiri. Masigi manungda general population gi miyoi lising ani samapan niputaruk yauri. Kuntaruk suba Assam Rifles na more ti minawa masong New Somta lambitigi ain kaina Bharat ki ngamkai lansin dona lakpa Myanmar gi motorcycle mapan phagale. Assam Rifles ki serola madahai nahal ahing pung taramathoi tarakpa adwaida motorcycle sing adu diesel yawba jerrycan single enena ngamkai lana thujilakpani.
Assam Rifles na gari sing adu khamna bahai badagi gari adu buthorkiba Myanmar macha sing adu amambagi kudong saba loduna nangthokre hairi adu moinamak makhoina thorokpa motorcycle sing adu di phahore phagalakpa polam sing adu Customs Preventive Force Moreda ain gi oiba thabuk lakhonaba sinakre hairi tabiriba pawasi Akashbani Imphal dagini Leibag asida COVID-19 gi vaccine gi hauzik ori pe phibam amasung hidak sungbagi thabuk thorom sing yengsinaba Pradhan Mantri Narendra Modi tongan ba rise ahum da sarkadauri Pradhan Mantri Opesna Twitter da thadorpa warol madhai Sri Modi Ahmedabad ki Zidas Biotech Park Hyderabad ki Bharat Biotech amasung Pune da leba Serum Institute of India da sarkani COVID-19 thangnabada leibag asina yamna singthaningai oiba mawong da sangsileba si yenglaga Pradhan Mantri gi khungsat asi yamna maru oi Pradhan Mantri gi khungsat asina leina asigi hidak puthokpada baigyanik singna singnaba amagaloina sangsileba khongthang asida anobe inodama hapangamgani haibigi thajaba phongdokli Leibag asida hokiba pung kunmarida miyoi lising ni phuhum doi marifuni thoi nona COVID-19 naba thengna khibagaloina leina asina naba apunba migi masing lak murbudrahum doi lising mapan satret marifuni pan sure Haksel Mantralaya gi pauna hai hariba matam asida miyoi samri marbudrani thoi dauna siki bagaloina leina asina maramoiduna siki ba apunba migi pasing lak ama lising kuntra manga satret tara manga sure hausik active case lak mari lising yankai manga samnga yankai manga leri Leina asidigi naba faduna discharge tawkiba masingna lak marifu taret lising tarani pan samnga tarat yawre haukiba pung kun mari khaltada miyoi lising kunthama pan sahum humudra pan discharge tawki Leina asidigi naba pharakpagi sang sada marubdra humdoi dasmik taruk manga yawre haujik phawbada corona virus ki sample koti tarahumdoi lak humudra test tawkhre ngarang khaktada sample lak taramathoi lising kunthama thoi test tawki Akashbani ki thong da thagi wena sandokpa Pradhan Mantri Narendra Modi ki man ki baat thoram hayeng ayuk pung taramathoi da sandokani masi thoram asigi humudra mathoi suba episode ni thoram asi Akashbani amasung Doordarshan ki network punumatu sandokani AIR News ki website www.newzoneair.com amasung Newzone AIR mobile app da su thoram asi taba phangani thoram asi Akashbani DD News PMO amasung Information amasung Broadcasting Mantralaya ki YouTube channel sing da su taba phangani Akashbani Imphal na su thauramasi kangla amasung sangai channel animak da sandokani Pradhan Mantri na wangang ba hekloibaga madugi Manipuri wahantok sandokani Manipuri wahantok asi numit asumaki numidang pung nipan da amuhana sandokani dialect sing mar paite kaboi thadau maw amasung tangkhuldana mathang numida sandokani Imphal da ngasi phongba pause singi maroiba pausingi damak aikhogi mihut Ngangom Kiran leire Kiran Thagachari Dwijamani Imphal ngasi phongo pausa singda maruina phongnariba pau khara panmitarabadi Manipurna apikpa rajya singi manungda khwaidagi phiwam phagalakpagi mana phanglakpamadi COVID-19 ga mari lena pau singa sin haibatai Huyalan fauda Manipurda nongna sanaragadaba guidelines sing lauthokre numidang pung taruk tagi ayuk pung mari phawba night curfew leiragani haina ahanbe headline tori Layong khangdaba laina amana nabadagi ok kaya sire farmer sing awaba mayoknare haiba pau masu pausi asigi ahanba lamaida photo konana phongle Sangai Express Manipuri da December 13 fauba numidang curfew thamle haina ahan headline tori mai chakpada angang mari sire haiba pau amasu pausi asiga ni suba headline tawdun phongle irai bakta maromdom lepse bangamna na ba state asiga chana ba indicator masak khangdok na ba honaga da bani haiba deputy CM gi wafam headline tawdun phongle Isel Express da district mari da sero surveillance study chatharagan haiba health ki principal secretary B bomlungang gi wafam na headline tawdun phongle Pona phomda pung kunmari da taruk siki positive chani kunithoi hengat ki haina ahan headline tawri sana lebakta December 13 phaw chana gadaba SOP thokre numidangi matamda curfew thamdin kre haina ahan headline tawdun phong Naharol gi thodang da numidang waram pung taruk tage pung mari phaw night curfew hawkre social gathering da miyoi kundagi henba yaroi haba chief secretary gi wafamna banner headline tawdun phong Morning bell da night curfew numidang waram pung taruk tage pung mari phaw thamkre haina headline tawri Imphal Free Press da India Today Conclave lisingani kunda Manipur na most improved small state law and order award fangle han ahan balamai da phongle People's Chronicle da irang thong sana na balupa koti maripu mathoi lak maripu nipan kaithok lehba pau headline tawdun phongle Sangai Express English da COVID-19 na mi nipan siduna pun masiki masing sani yankai tare sure lena asna nawa masing lising kunmari helahba pau ahan balamai da phongle Dwijamani Thagasari Kiran Loisilakpada COVID-19 dagi ngakthongnaba face mask upa phut taruk lapna na leiba khut samade mai mi taru tanana thamba haiba asamba thong ahumasi ngang sarpinaba amuhan ningsingjari aroibada maroiba pawamuk Manipurna most improved small state overall and law and order award phanglakpada Mukhyamantri N Birena nungaiba phongdokrai
Manipurda ngarang COVID-19 na naba miyay taret na unasidona apun basiki pa masing saniyaki taruk suray. Amasong COVID-19 ki vaccine amasong hidak sungbagi tabag thorum sing yang sunaba Pradhan Mantri Narendra Modi na rise ahum dasar katauri. Pauloy saray.